ꯍꯥꯡꯅ ꯑꯦꯇꯦꯛ ꯇꯧꯕꯁꯦ ꯁꯤꯗꯤꯀꯣ ꯃꯩꯇꯩꯗ ꯀꯨꯀꯤꯅ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯕ ꯁꯤꯃꯗꯤ ꯄꯨꯔꯥ ꯑꯩꯅ ꯗꯗꯥꯗ ꯑꯃꯨꯛ ꯃꯁꯤꯗꯩꯁꯤꯒꯅꯦ ꯇꯧꯗ ꯐꯝꯃ ꯑꯗꯨꯗ ꯋꯥꯊꯤ ꯋꯥꯆꯣꯠ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯁꯤꯡꯗꯣ ꯑꯩ ꯇꯥꯒꯦ ꯇꯥꯕꯅꯤ ꯌꯦꯡꯒꯅꯨ ꯑꯩꯒꯤ ꯄꯦꯖ ꯌꯦꯡꯒꯅꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯁꯥꯝꯗ ꯇꯥꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯨꯟꯁꯤꯡꯅꯤꯀꯣ ꯅꯤꯡꯊꯧ ꯃꯇꯝꯗꯒꯤ ꯇꯥꯔꯛꯄ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏꯁꯦ NRCꯒꯗꯣ ꯈꯪꯉꯤꯗꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯅꯕ ꯍꯣꯠꯅꯔꯤꯔꯣ ꯑꯗꯨ NRCꯗꯅꯦ ꯆꯪꯗꯅ ꯂꯩꯍꯧꯔꯕ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯑꯗꯨꯏꯗꯤ ꯀꯔꯝ ꯀꯥꯟꯗꯩ ꯂꯩꯔꯦꯀꯣ ꯃꯩꯇꯩꯅꯣ ꯈꯪꯉꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕꯗ ꯈꯔ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏꯕꯗ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯅ꯭ꯌꯨꯁ ꯑꯅꯤꯈꯛ ꯎꯠꯂꯛꯀꯦꯕꯀꯣ ꯑꯩ ꯃꯔꯨꯑꯣꯏꯕ ꯅ꯭ꯌꯨꯁ ꯑꯅꯤ ꯁꯤ ꯑꯅꯤꯁꯦ ꯎꯠꯂꯀꯥꯟꯗꯀꯣ ꯚꯥꯞ ꯇꯥꯅꯤ ꯁꯤ ꯑꯩꯅ ꯅꯠꯇꯦꯀꯣ ꯁꯤꯗꯩꯁꯨ ꯎꯕꯤꯔꯦꯀꯣ DGPꯅꯅꯤ ꯍꯥꯏꯔꯤꯁꯤ ꯃꯦꯝ DGP ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯇꯤꯅꯥꯎꯒꯤ YouTube ꯆꯦꯅꯦꯜ ꯑꯗꯨꯒ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯄꯨ ꯐꯣꯂꯣ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯆꯈꯤꯕꯗꯣ ꯃꯗꯨꯗꯩꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯁꯦ ꯑꯔꯣꯏꯕꯤꯗꯅꯤ ꯄꯤꯊꯔꯤꯁꯦ ꯃꯦꯝ ꯑꯩꯗꯤ ꯁꯥꯎꯗ꯭ꯔꯦꯗꯤ ꯅꯣꯛꯄꯅ ꯈ꯭ꯋꯥꯏ ꯐꯔꯦꯅ ꯅꯣꯛꯊꯣꯛꯑꯕꯅꯤ ꯃꯦꯝ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯖꯔꯦ ꯍꯥꯏꯕꯗꯤ ꯀꯣꯃꯦꯟꯁꯦ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯦꯖꯇ ꯐꯣꯂꯣ ꯇꯧꯕꯤꯔꯒꯗ ꯑꯩꯒꯤ ꯄꯦꯖꯇ ꯀꯣꯃꯦꯟ ꯇꯧꯕꯤꯕ ꯌꯥꯅꯤ ꯑꯗꯨꯒ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯣꯃꯦꯟꯁꯦ ꯑꯇꯣꯞꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯂꯣꯟꯆꯠ ꯌꯥꯝ ꯉꯥꯡꯉꯤ ꯑꯗꯨꯒ ꯇꯥꯅꯤꯡꯗꯦ ꯇꯥꯍꯩꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯐꯦꯁꯕꯨꯛ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯄꯨꯔꯥ ꯊꯜꯂꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯩꯒꯤ ꯄꯨꯇꯤꯅꯥꯎ ꯆꯦꯅꯦꯜꯗꯣ ꯑꯗꯨꯒꯁꯨ ꯊꯜꯂꯦ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯒꯤ ꯕꯣꯛꯁꯇ ꯆꯪꯉꯒ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯩꯒꯤ ꯕꯦꯛ ꯁꯞꯄꯣꯔꯠꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯇꯁꯦꯡꯅ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯆꯪꯗ꯭ꯔꯒꯁꯨ ꯑꯩ ꯂꯣꯏꯅꯃꯛ ꯀꯣꯃꯦꯟ ꯔꯤꯄ꯭ꯂꯥꯏꯒꯤꯗꯣ ꯌꯥꯝꯃꯟꯗꯅꯅꯦ ꯌꯦꯡꯗꯤ ꯌꯦꯡꯉꯤꯕꯀꯣ ꯑꯗꯨꯗ ꯁꯞꯄꯣꯔꯠ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯄꯥꯎ ꯐꯪꯗꯅꯈꯩ ꯈꯪꯗꯅꯈꯩ ꯍꯦꯛꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯄꯣꯟꯇꯦꯀꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯁꯣꯝ ꯁꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯞꯄꯔ ꯑꯁꯥꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯒꯣꯂꯥꯘꯥꯠ ꯂꯣꯝꯗꯒꯤꯅꯤ ꯁ꯭ꯋꯥꯏ ꯐꯥꯎꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯄꯦꯖ ꯄꯨꯕ ꯑꯐꯕ ꯃꯩꯇꯩ ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯐꯣꯂꯣꯋꯤꯡ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕꯗ ꯈꯔ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏꯕꯗ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯀꯣ ꯑꯗꯨꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯇꯧꯐꯝ ꯊꯣꯛꯄꯗ ꯇꯧꯕꯅꯦ ꯑꯗꯨꯗ ꯃꯦꯁꯦꯖꯇ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯀꯣ ꯄꯥꯎꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟꯗ ꯚꯤꯗꯤꯑꯣ ꯍꯥꯞꯄꯤꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯈꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡ ꯈꯪꯗꯕꯅꯤꯅ ꯑꯩ ꯍꯥꯏꯗ꯭ꯔꯦꯀꯣ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯒ ꯃꯩꯇꯩꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯟꯅꯕꯅꯤ ꯌꯦꯠꯅꯕꯅꯤ ꯍꯥꯏꯔꯦꯀꯣ ꯐꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯈꯪꯗꯕꯅꯤꯅ ꯑꯩ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯛꯁꯟꯁꯦ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯦꯕꯀꯣ ꯃꯦꯝ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯗꯗꯥꯗꯨꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯕꯗꯤ ꯃꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤꯗꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯌꯨꯅꯤꯠꯇꯒꯤ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯏꯁꯦ ꯃꯥꯒꯤ ꯌꯨꯅꯤꯠꯇ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯅꯤꯠꯇ ꯂꯩꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗ ꯍꯪꯉꯤꯅꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯗꯁꯨ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯌꯦꯕꯀꯣ ꯈꯟꯅꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒ ꯀꯨꯀꯤꯒ ꯈꯟꯅꯔꯛꯄꯗꯤ ꯑꯩꯈꯣꯏ ꯈꯥꯝꯗꯣꯛ ꯈꯥꯝꯖꯤꯟ ꯆꯪꯕꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯟꯅꯕꯁꯦ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯕꯨ ꯈꯟꯅꯕꯁꯤꯁꯨ ꯗꯤꯅꯔ ꯃꯇꯥꯡꯒꯤꯅꯦꯕ ꯑꯗꯨꯗꯤ ꯅ꯭ꯌꯨꯁꯇꯗꯤ ꯌꯥꯎꯈꯤꯗꯦ ꯅꯠꯇ꯭ꯔꯥꯀꯣ ꯅꯣꯏꯅ ꯊꯥꯔꯛꯏꯕ ꯅ꯭ꯌꯨꯁꯇꯨꯒ ꯌꯥꯎꯗꯦ ꯑꯗꯨꯑꯣꯏꯗꯤ ꯈꯟꯅꯕꯁꯦ ꯑꯇꯣꯞꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯌꯨꯅꯤꯠꯁꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯒꯣꯂꯥꯘꯥꯠ ꯗꯤꯁꯇ꯭ꯔꯤꯛꯅ ꯆꯤꯡꯕ ꯗꯦꯔꯒꯥꯎꯟꯒꯤ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯦ ꯁꯥꯊꯤꯅ ꯆꯥꯎꯋꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯆꯥꯎꯋꯤ ꯈꯣꯡꯅ ꯆꯠꯇꯅꯒꯗꯤ ꯅꯣꯡꯃꯗꯗꯤ ꯂꯣꯏꯁꯤꯟ ꯉꯝꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯃꯅꯨꯡꯗ ꯑꯗꯨꯅ ꯁꯣꯝꯒꯤ ꯌꯨꯅꯤꯠ ꯆꯪꯕ ꯌꯥꯅꯗꯦ ꯑꯗꯨꯒ ꯑꯃꯅ ꯑꯃꯗꯁꯨ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯏꯁꯇ꯭ꯔꯤꯛꯅꯦꯕꯀꯣ ꯑꯩ ꯆꯠꯂꯒ ꯍꯦꯛꯇ ꯋꯥꯍꯪ ꯍꯦꯛꯇ ꯍꯪꯕ ꯌꯥꯄꯣꯟꯇꯦꯕ ꯑꯗ ꯈꯔ ꯑꯃꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯗꯨꯃꯥꯏꯅ ꯑꯩ ꯄꯨꯡ 3ꯒꯤ ꯂꯝꯕꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯠꯇꯅ ꯑꯗꯨꯒꯤ ꯒꯦꯠꯇꯒꯤ ꯑꯩꯉꯣꯟꯗ ꯃꯔꯝ ꯂꯩꯇꯅ ꯐꯠꯂꯥꯎꯅ ꯍꯦꯛꯇ ꯆꯪꯐꯥꯎ ꯆꯪꯍꯜꯂꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯣꯏꯊꯣꯛꯇꯕ ꯋꯥꯔꯤꯗ ꯑꯩꯅ ꯁꯦꯝ ꯁꯥꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯅ꯭ꯌꯨꯁ ꯑꯅꯤꯈꯛ ꯎꯠꯂꯛꯀꯦꯕꯀꯣ ꯑꯩ ꯃꯔꯨꯑꯣꯏꯕ ꯅ꯭ꯌꯨꯁ ꯑꯅꯤ ꯁꯤ ꯑꯅꯤꯁꯦ ꯎꯠꯂꯀꯥꯟꯗꯀꯣ ꯚꯥꯞ ꯇꯥꯅꯤꯕ ꯑꯗꯨꯒꯅꯦ ꯑꯩ ꯈ꯭ꯋꯥꯏ ꯉꯛꯄꯗꯤꯀꯣ ꯍꯥꯏꯕꯗꯤ ꯅꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯍꯧꯖꯤꯛꯀꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯖꯒꯦꯀꯣ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯑꯐꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯄꯤꯈꯤꯕꯁꯨ ꯌꯥꯎꯋꯦ ꯑꯩ ꯀꯨꯀꯤꯅꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯕ꯭ꯔꯗꯔꯕꯨ ꯍꯥꯏꯅ ꯑꯩꯗꯤ ꯑꯆꯨꯝꯕꯗ ꯗꯪ ꯉꯥꯡꯉꯦꯕꯀꯣ ꯑꯗꯨꯒꯅꯦ ꯑꯁꯨꯃꯥꯏꯅ ꯑꯀꯥꯝꯄꯦꯠ ꯉꯥꯡꯒꯗꯕ ꯑꯣꯏꯗꯤꯀꯣ ꯑꯩꯒꯤ ꯄꯦꯖꯁꯦ ꯌꯦꯡꯕꯤꯒꯅꯨ ꯁꯣꯝꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯐꯕ ꯄꯦꯖ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯨꯝꯕꯗ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯄꯦꯖꯇ ꯍꯥꯏꯕꯗꯤ ꯃꯩꯇꯩꯒꯤ ꯄꯦꯖꯇ ꯆꯪꯉ ꯌꯦꯡꯕꯤꯔꯨꯔꯅꯨ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯑꯗꯨꯒ ꯂꯥꯛꯑꯒ ꯑꯀꯥꯝꯄꯦꯠ ꯁꯤꯖꯤꯟꯅꯕꯗ ꯃꯃꯥ ꯕꯕꯥ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯁꯣꯝꯒꯤ ꯌꯨꯝꯗ ꯂꯩꯀꯣ ꯃꯃꯥ ꯕꯕꯥ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯃꯃꯥ ꯕꯕꯥꯗ ꯍꯪꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯀꯔꯤꯅꯣ ꯑꯗꯨꯅ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯆꯥꯎꯈꯠꯇꯦ ꯉꯥꯡꯕꯁꯦ ꯂꯣꯟꯁꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯅꯨꯡꯉꯥꯏ ꯀꯨꯀꯤꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯐꯕ ꯂꯩꯕꯅꯤ
ꯑꯗꯨꯗ ꯆꯪꯉ ꯌꯦꯡꯕꯤꯌꯨ ꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟ ꯇꯥꯟꯅꯕꯅꯦ ꯁꯤꯗꯩꯁꯤꯒ ꯑꯩꯉꯣꯟꯗ ꯆꯨꯝꯊꯣꯛꯍꯟꯕ ꯑꯗꯨꯗ ꯇꯧꯕꯒꯤ ꯀꯔꯤꯝꯇ ꯔꯥꯏꯠ ꯂꯩꯇꯦ ꯑꯩ ꯅ꯭ꯌꯨꯁ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅ꯭ꯌꯨꯁꯁꯤꯒꯅꯦ ꯍꯥꯏꯔꯛꯇꯣꯏꯁꯤꯁꯨ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯁꯥꯝꯒꯤꯅꯦ ꯈ꯭ꯋꯥꯏ ꯃꯀꯣꯛ ꯄꯨꯂꯤꯁ ꯃꯥꯒꯤꯅꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯒꯦꯗꯣ ꯑꯗꯨꯗꯣ ꯅ꯭ꯌꯨꯁꯁꯤꯒ ꯆꯦꯜꯂꯛꯀꯅꯤ ꯌꯦꯡꯉꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯁꯤ ꯍꯥꯟꯅ ꯍꯧꯔꯁꯤ ꯃꯦꯝ ꯃꯌꯥꯝ ꯎꯕꯤꯔꯦꯀꯣ ꯍꯤꯗꯥꯛ ꯄꯨꯁꯤꯜꯂꯛꯄ ꯌꯥꯎꯔꯦ ꯁꯤꯗꯩꯁꯤꯒ ꯌꯥꯝ ꯐꯖꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯑꯣꯏꯕ ꯋꯥꯔꯤꯗꯣ ꯎꯠꯇꯕꯅꯤꯅꯀꯣ ꯌꯥꯝ ꯐꯖꯅ ꯅ꯭ꯌꯨꯁꯁꯤꯒ ꯍꯥꯏꯔꯦ ꯇ꯭ꯔꯦꯅꯤꯡ ꯑꯅꯤꯒꯤ ꯃꯊꯛꯇ ꯈꯟꯅꯔꯦ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯈꯟꯅꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯌꯥꯝ ꯈꯪꯉꯦꯀꯣ ꯍꯤꯗꯥꯛ ꯄꯨꯁꯤꯜꯂꯝꯃꯦ ꯍꯥꯏꯔꯦ ꯗꯤꯅꯔ ꯃꯇꯥꯡꯗꯅꯤ ꯍꯥꯏꯔꯦ ꯁꯤ ꯑꯩꯅ ꯅꯠꯇꯦꯀꯣ ꯁꯤꯗꯩꯁꯨ ꯎꯕꯤꯔꯦꯀꯣ DGPꯅꯅꯤ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝ DGP ꯒ꯭ꯌꯥꯟ ꯇꯥꯏꯀꯣ DGP ꯍꯥꯏꯗꯤꯀꯣ DGP ꯍꯥꯏꯔꯣ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯁꯤ ꯅ꯭ꯌꯨꯁꯁꯦ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯅ꯭ꯌꯨꯁꯅꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯀꯣ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯅꯍꯥꯟ ꯊꯤꯅ ꯍꯥꯏꯕꯤꯕꯁꯤꯡꯗꯣ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯗꯅꯤ ꯁꯤ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯒ ꯏꯔꯥꯡꯗꯣ ꯏꯪꯈꯔꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯑꯗꯨꯒ ꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯊꯥꯡꯅ ꯌꯥꯜꯂꯤꯁꯦ ꯍꯥꯟꯅ ꯊꯥꯡꯅ ꯑꯦꯇꯦꯛ ꯇꯧꯕꯁꯦ ꯁꯤꯗꯤꯀꯣ ꯃꯩꯇꯩꯗ ꯀꯨꯀꯤꯅ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯁꯤꯃꯗꯤ ꯄꯨꯔꯥ ꯑꯩꯅ ꯗꯗꯥꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯐꯣꯟ ꯇꯧꯔ ꯍꯪꯕꯗꯀꯣ ꯑꯗꯨꯒ ꯃꯣꯏꯗꯤ ꯌꯨꯅꯤꯠꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯀꯩꯀꯩꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯒꯦ ꯊꯥꯡꯅ ꯌꯥꯟꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯏꯅ ꯍꯥꯟꯅ ꯍꯧꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯡ ꯐꯖꯅ ꯐꯥꯊꯈꯤꯕ ꯅꯦꯝꯊꯍꯟꯈꯤꯕꯁꯦ ꯁꯤ ꯌꯥꯝ ꯊꯤꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯥꯛꯏꯅꯤ ꯁꯤꯗꯩꯒꯤ ꯈꯠꯅ ꯆꯩꯅꯕ ꯂꯥꯛꯏ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯛꯇꯅꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗꯣ ꯐꯖꯅ ꯇꯧꯔꯒ ꯌꯨꯝꯗ ꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨ ꯅꯠꯇꯕꯤꯗ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯗꯨ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯑꯆꯨꯝꯕꯗꯣ ꯐꯪꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯕꯅꯤ ꯃꯁꯤꯗꯩꯁꯤꯒꯅꯦ ꯇꯧꯗ ꯐꯝꯃ ꯑꯗꯨ ꯑꯗꯥ ꯋꯥꯊꯤ ꯋꯥꯆꯣꯟ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯁꯤꯡꯗꯣ ꯑꯩ ꯇꯥꯒꯦ ꯇꯥꯕꯅꯤ ꯌꯦꯡꯒꯅꯨ ꯑꯩꯒꯤ ꯄꯦꯖ ꯌꯦꯡꯒꯅꯨ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯒꯅꯨ ꯌꯦꯡꯒꯅꯨ ꯑꯟꯐꯣꯂꯣ ꯇꯧꯊꯣꯛꯄꯤꯌꯨ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯊꯣꯛꯄꯤꯌꯨ ꯀꯣ ꯑꯗꯨꯅꯅꯦ ꯑꯩꯒꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯩꯉꯣꯟꯗ ꯑꯃꯈꯛꯅ ꯀꯨꯀꯤ ꯑꯃꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯅꯪ ꯆꯤꯟ ꯊꯤꯕꯩꯗꯃꯛꯇ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯣꯡꯒꯁꯦ ꯁꯨꯃꯥꯏꯅ ꯁꯣꯛꯄꯅꯤ ꯍꯥꯏꯅꯦ ꯖꯤꯖꯁꯁꯦ ꯑꯣꯟꯂꯤ ꯐꯣꯔ ꯅꯣꯏꯒꯤ ꯇꯔꯞ ꯖꯤꯖꯁꯁꯦ ꯏꯁꯣꯔꯁꯦ ꯅꯣꯏꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯃꯊꯛꯇ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ ꯖꯤꯖꯁꯅ ꯑꯩꯈꯣꯏꯕꯨꯗꯤ ꯎꯗꯕ꯭ꯔꯣ ꯍꯥꯏꯁꯦ ꯏꯁꯣꯔ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏꯕꯨ ꯎꯔꯔꯣꯏꯔꯣ ꯑꯩꯈꯣꯏꯕꯨꯁꯨ ꯎꯗꯣꯏꯅꯦ ꯑꯩ ꯅꯪꯒꯤ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔ ꯄꯤꯒꯦ ꯑꯩꯁꯦ ꯑꯆꯨꯝꯕ ꯉꯥꯡꯕ ꯑꯐꯕ ꯉꯥꯡꯕꯒꯤꯗꯃꯛꯇꯅꯦ ꯈꯣꯡꯁꯦ ꯁꯣꯛꯑꯁꯨ ꯑꯩꯁꯦ ꯍꯤꯡꯍꯜꯍꯧꯔꯤꯁꯦ ꯈꯪꯉꯗꯅ ꯅꯪꯕꯨ ꯑꯣꯏꯔꯗꯤ ꯍꯥꯠꯇꯣꯛꯄꯅꯁꯨ ꯄꯨꯔꯝꯃꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯒꯤ ꯄꯣꯖꯤꯇꯤꯕ ꯑꯟꯁꯔꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔ ꯑꯗꯨꯅ ꯍꯤꯡꯍꯧꯔꯤꯕ ꯑꯩꯗꯤ ꯈꯣꯡꯁꯦ ꯁꯣꯛꯏꯗ ꯑꯗꯨꯗꯥꯒꯤ ꯅꯠꯇꯦ ꯅꯪ ꯑꯣꯏꯔꯝꯃꯗꯤ ꯁꯤꯔꯝꯃꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅ ꯊꯝꯕꯤꯔꯝꯃꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯅ ꯉꯁꯤ ꯃꯇꯦꯡ ꯀꯔꯤꯝꯇ ꯑꯣꯏꯔꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯅꯣꯝꯃꯗꯤ ꯑꯩꯅ ꯑꯉꯝꯕ ꯇꯧꯖꯔꯤꯗꯅꯀꯣ ꯑꯗꯨꯒ ꯗꯤꯖꯦꯕꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯊꯧꯅꯥ ꯑꯃꯗꯤ ꯄꯤꯔꯤꯗꯅ ꯑꯩꯈꯣꯏꯁꯨ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯕ꯭ꯔꯤ ꯁꯦꯛꯁꯟꯗ ꯑꯩꯈꯣꯏꯁꯨ ꯍꯦꯜꯞ ꯇꯧꯅꯕ ꯌꯥꯏꯑꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯇꯦ ꯑꯃꯈꯛ ꯅꯤꯡꯁꯨ ꯎꯠꯂꯛꯀꯦ ꯑꯃꯨꯛ ꯁꯤ ꯑꯃꯨꯛ ꯌꯦꯡꯉꯨ
In a recent incident at the Lachit Barphukan Police Academy on February 3rd, a dispute among trainees from Manipur over dinner distribution led to a scuffle. Assam Director General of Police GP Singh shared details on social media confirming that the issue had been successfully resolved. The altercation, which took place in the evening, focused on the distribution of dinner among the trainees. DGP Singh assured that the matter has been settled amicably and the Range Inspector General of Police and the Deputy Inspector General Training are providing support and guidance to the trainees. Sini ma'am, atay kaya proof ito no si Pawan ni Jakpayaro Assam ki Pawan news na am kakpi na ado to maram ado di pura khangdre ado mo kamai samna kari hai no ai khangda be maram di khangdre ko duga ina hai sing siti khang bata ba duga si Paw dai na proof gira bani ang se khana chena ba duga dergaon te lei na ma ju comment hai ai jo manak ta ni somai to na chak sa ba din gi matang khana ba ta gi aso pan thorak pa ni ko adu su atopana atopaka khana ba mai te kana ta mai te ka kham chang mo ya tai ko adu de gi thau se thop pa an nai am ka video pola kam ka hai che che clarify do ya ai pari do ata ba do soi de adu ka kana no adu ka kai ba trainer ko mai na oi ba hai ba sam da khoi gi dada na ko mai te yo ga ai hare ka mun ta ko asam da tarai ba khoi gi mai te khoi gi khun se asina ta to khun jing ko ning thau ma tam dai tarak ko mai te ne khoi sa Jantai ko NRC ko to khangi dana Manipur da hojik chatna mo honai ro adu NRC da ne changnana le haur ba maitai ne khoja adu di kam kan dai le rek ba maitai no khangi dana adu na sigei ga le maitai sing Assam police su ba kongai adu ga central force su bi ba kongai Assam gi government thak su bi ba kongai ko isa gi baba mang sa chaw thaba ma suram ka le ni ko senior government officer da when ji section da adu na ne akoi je sidai ji da kamai na tarak pano hai do na haruk khong ba khangdri ba khoi gi adu ga adagi kachin ko ade pangang ta mangang ya adu mai to kuno ne phajana kup na gai ti ra ga haro marang nan gi ta ba mai ti na ti ne khoi je ngo ne ne khali do ani thong tam de tarak ba mai ti khanya da na adu na ne akoi ichi ni nau adu ga adu su ichi ni nau som de cham do ne mo de chi ni nau aduna ko muari mun na khalaga aduna ne ko di yam baduna moisu sida ho na le ko ne Assam police Assam duty aduga trainer oi masana hona zaman hona dana ngasili ka dana trainer oi yanai ko janta ta bano ga wai sana ba yang wai adu ai ngondo comment dong ninga de ai ki page follow tau ta ni me ti ma sam ki page follow tau de khar di nunga adu tau ro du ma dung de comment tau ya ne dina ta di han adu YouTube tadi hoi comment tau jaro ko kon noi na noi comment doi mo walong ke thosaro adu ga ID sinau sing dum reply pi ji sini ai account na chi me am di ID me ke sinau me am ko yan dai ko asim tang hare ga ngi video se verify tau no hap charap ni aduna kai tanu sa thiba tau gi ni ji akoi gi Assam gi phai makko gi ji kin hai sa gi ni ni pisan hai gi to irang se aduna in khara bani aduna am ka hanji nai video se na han video du ga yamna pathak makha on khare ko aduga ai hayeng gomba mathang haibde mathang video je masi akhogi yamna achauwa matang issue ma video ni issue jine kaino haibde yam thina nungai to matang video masi de jiga ko awa ba saruk ya do sunya ya de masi awa ba di tam mathang da di aina aroi bi de request tau jagani mayam su angamba mateng ama tau to ya de ichi ma gi anga amai mathak tani madu video do sidei de haro mathang video de hapchara ke man masi madang haraga video jalo sinjara ke aduga page ta follow tau birakpa aduga YouTube te support tau birakpa be mutna hani le tan thaga chari mam kanglai pai mane ai phare mai te ni ai phare ha batare mam mai te proof kan si aduga mai te se akhoi se kyam che le ha ba khoi unity kyam che le ha myam ma moi de ura khanga bane ko atai jo khangan ge mam adam asima dang ha ge video se lo sin jara mathang video nong thena mam bye bye